Kuki militant singna bomb kapsinduna pikliba angang ani hatpikhiba amadi CRPF na nongmaina kaptuna michom hatkibagi thawongbu yaningdaba phongdoktuna Kakching district ki Keirak Kaithel lampa community hall da Meitei amadi Muslim nupi singna wakat mifam chathaduna kholaw kaya lawkhre Keirak apunba maira paibilup Keirakna sinduna chathakiba wakat mifam aduga mari lainana lup asigi wangangloi khaidemongbi lembi leimana hai Kuki militant singna hauza Meitei gi michom miyamda nongmai amadi bomb kapsinduna michom kaya hatokpiri Asigumlaba Manipur gi oiriba fibam asida taibangi awanungai karino masak khangzadriba pikliba angang anibu Kuki militant singna bomb kapsilaktuna mihathina hatokpiba asi Manipur gi mama oibi singna khangduna leithokpa ngamlaktre pikliba machabu mihathina hatpikhiba aduda mama aduna khanglamgadaba maichakadu mama oibi khudingmakna khangi Kuki singna chatharakliba hingcha yaitambagi lichot asi paliba lengak asina yengduna laibagi mahutta Lokhatfam thokpa akan mathabak lokhat piyu Manipur da ing tapa lamdamama purakna bahotna bada akan mathabak lokhat piyu Manipur gi micham miyambu ngak senhanbigani haina Manipur da lairiba Central Forcing nasu micham ngak senbibagi mahutta ngarangmak micham da atamnana nongmai kapsinduna micham hatpi bagi thawong asisu lamdamasigi miyamna hakchinna yaningde state lenga ki maikai dagisu thogdoga sigi matangda chap chana thabak paikhat piyu masung matung tarakpada asigumma thogdoga si amuk hanna thokhandanaba hotnabigadabani hainasu phongdokhi wakat mifamaduda trong laubagi mihat yaningde micham ngakpa ngamdraba Central Forcing Manipurdagi khudakta lauthokhigadabani Central Forcing na michamda nongmai onsinduna micham hatpa yaningde Manipurdagi Central Forcing khudakta lauthokadabani haiba placard sing paibaga loinana wakat mifam loisilakpada National Highway 137A da thoraktuna kholaw oinasu lawkhi amadi trong laubigi thogdokta laikhidraba singi mafamdasu minute ani tumina leptuna awaba phongdoktuna ikai khumnabasu utkhi Prolawbigi mihat misam nga pangandaba sentence force khutakta misam nga pangandaba sentence force khutakta sentence